Marup miyam karigumba hawkiba matam amada kanagumba amada attracted oiba yawkrabara nangna thamoidagi nungsiba phawbane khaluba aduga matam khara leiraga nungsibado mangkhibagum tawba madu nungsiba sungoi oiramdabasu yai madu las oirambasu yai adubu aikhoida phawribado karambane karam haina khangni madu khangnaba aikhoigi hakchang manungda yengsi aikhoigi brain hormone heart मखोगी मागी वारी लेजरी लस्कीरा नत्रगा नुंगसिबा लब हाइबदुगिरा मरुप मयाम अमुक हन्ना पिपागी पुंसी चैनल दा अमुक हन्ना वेलकम तौजरी मरुप करिगुंबा कांदा नंगोंदा फावरिबा फीलिंग्स तुगी मतांगदा कंफ्यूज ओइबा यावरदी करिसु लुना खलुनु अदुमाइना फावरिदो मरुप मथंदा नत्ते ngasidi akoina khangdokminasi nangondा फावरिबदो अशेंबा नुंगसिबरा Nattraga nangonda akanba physical attraction phawbara ngasidi akoina manung hutna khangtoksi science amadi akoi miyoibagi ashengba emotions pungning hakchangda phawbodo adugi mateng lawraga ahanbada lasi karino hana khaminasi madi maini phawrokpa matamda nangi hakchangda kanna aningba apamba khangphang phangingbana hakchangdu ithak hawonba Lasti khudaki attraction phawba khudaki aningba apamba phawbada thabak tawi mana pukningi ithil wangkhat halli karigumba kanda nangbu angawbugum taholi pambagi maichakna aduguma matangda nangna mangmangi kanagumba amabu touch tawbagi sigumba matangda ni pleasure drug haina su khangnaba dopamine kawba chemical do nangi brain da thadorka nupa nupigi oiba sex hormone testosterone amasung estrogen thadorokpa si thadorokpagi maram sinani nangi heartbeat to thuna dhak tawriba nervousness phawriba atopa thabakta focus tawba ngamdriba adubu asengbadi karino haibada lasti nangi apamba khaktagi matangdani nangi physical attraction nangi khudakta phawba aningba apambagi matangdani masidi makhoigi matangda natte haibadi makhoibu tasengna mi amoina khangba makhogi value khangbagi matang natte sidi makhoina nangonda matangdu da feel to honbagi ni plus phawrokpa kanda nangna makhogi dreams values natraga makhogi problems ki matangda khande care lawde nangna care lawi makhogi body makhogi manam amadi voice adubu akhoina khangadabadi plus se fattabana natte masidi mahoksaga sagonara aba ihulni adubu masi khaktana asengba relationship ama mapung phanba ngambadi nate adu oiradi love nungsibasi karino nungsibana aikhoida tahonbadi kitang tongan halle madi laski type ta hakchangda khudakta phawrokko oide madi tappi matangi matungina mapung pharai lapti nangna kanagumba amabu trust tawrakanda nangna safe oiba feel tawrakanda amadi mangondagi support phangakanda oirei nungsiba phawrakanda di nangi brain da oxytocin bonding hormone haina su khangnaba thadorei masi hak tawba kuina wari sanaba amadi ichamchamna apippa mi nungsi utpagi thawong pangthokpa kanda su thadorei nungsibada di nangna pleasure khaktagi khande nangna maga connection pami nangna magi harau nungaiba awaba matamdasu nangna magi care lawi nangna mana haiba taningi magi mating pangningi nangna mabu harau nungaina leheningi magi haraubaduna nangga mari leinataba oirasu aduna nungsibadadi mangonda phawba chainado nangonda su phawi real life example ama couple anigi matangda paudamlakki marup mayam ahanba couple sina party amada unaki adudagi makhoi anigi marakta punamak yam yangna fast oina hokki date hakchangi mari adubu week kharagi matungda punamak boring churakle makhoi anido khanarakle madamdi amana amabu nungyongna khangnade makhoi bani na phawna kribado lasni aduga couple amana horokpada friends oina loinarei thabung kaya wari sanarei aduga amana amagi akiba phawba makhoigi manglan families ki matangda khangnai makhoina couple oirapa kandadi mahuksana couple ama oina natural oi amana amabu support tawi
maduna nungsibani. Sigi wari sida yauriba couple ani sigi khenabadi amana relationship to yamna thuki haibadi speed ta yumpham oi aduga akon magi couple dugi relationship ti soul thawai da yumpham oi love ka lusty ga marakta maruk oina khenabadi lusty yamna fast oi hakchang da khangphau phawrukpa da yumpham oi aduga love ti slow oi ing tapi lusty hakchang da focus tawi adubu love ti soul thawai da focus tawi lusty short term pleasure ni adubu love ti long term commitment ni lusty dopamine testosterone estrogen na thohali love ti trust amadi oxytocin na thohali lust phawrukpadi khutakta pami aduga love ti future da yumpham oi akoina masimasu khanggadabani hairiba animakse matam amatada punna animak feel tawba yai adubu love nungsiba hairagadi nakhoi gi marakta lairiba chemistry dudagi hena changi madi matam amana amabu respect tawba emotional safety feel tawnaba changi sima su khangminasi adudi lust se love oirakpa yabra sigi pakhumdi hoi yai lust se love olakpa yai adubu masi onhannaba thabak khara tawba amadi matam changi nangi focus to hakchang dagi thamoida hongba hakchang gi aningba apambadu mabu trust tawda focus tawba icham chamna loina duna matam kaithokpa chumna phamina duna chumna wari sana duna amana amagi value khangna duna relationship to grow tawba aduna lusty lai lapti laide adubu lapti mamal lai sigi wahang simasu isai thanda hangba yai aina maga loinaba pambra aikoina physical oidaba kandasu aigi thamoida mabu thajaba ngamra makhoiga loinaba matamda ing tappa phawbra natraga supnatagi langtaknaba sigi wahang sigi phangpa pakhumduna nangbu guide tawni sigi pakhumse nangi hakchang amadi nangi thamoinadi khangi aduna marup mayam masi love nungshibara natraga lust maruk khaktana haiba ngamgani adubu hojikti sain khaije khange natra maruk mayam karigumba video sidagi kanaba phangagadi like comment piba kawiganu aduga ningsingbiyu ashengba nungsibadi thujande tabli matam changna relationship to semgatli chaina kokhalli amadi tungkoina lei maruk mayam sigi video sigi pandamdi relationship ta achumba lambi da chattuna grow tawba ngamnabani mijeng tabibagi thagatsari